ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯑꯗꯣꯝꯒꯤ ꯃꯥꯡꯗ ꯂꯩꯕꯁꯤ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏꯅ ꯑꯦꯋꯥꯔꯅꯦꯁ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯌꯥꯝꯗ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯊꯝꯖꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯤꯔꯤꯕ ꯁꯅꯥ ꯅꯠꯇ꯭ꯔꯒ ꯂꯩꯔꯤꯕ ꯁꯅꯥ ꯑꯗꯨ ꯀꯗꯥꯏ ꯐꯥꯎꯕ ꯃꯥꯡꯖꯕꯒꯦ ꯑꯗꯣꯝꯗ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯀꯗꯥꯏ ꯐꯥꯎꯕ ꯑꯗꯣꯝꯗ ꯁꯅꯥ ꯑꯗꯨ ꯇꯣꯡꯖꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯇꯥꯛꯅꯕ ꯏꯆꯝ ꯆꯝꯅ ꯈꯨꯗꯝ ꯑꯃ ꯑꯣꯏꯅ ꯑꯗꯣꯝꯒꯤ ꯃꯌꯥꯝ ꯃꯥꯡꯗ ꯊꯝꯖꯔꯤꯕꯁꯤ ꯁꯅꯥꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ ꯈꯨꯗꯝ ꯑꯃ ꯑꯣꯏꯅ ꯄꯤꯖꯕꯅꯤ ꯍꯦꯟꯅ ꯑꯗꯣꯝꯗ ꯇꯥꯛꯄꯗ ꯑꯗꯩ ꯍꯦꯟꯅ ꯑꯗꯣꯝꯗ ꯈꯪꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯊꯝꯖꯕꯅꯤ ꯑꯃꯗꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯑꯃ ꯌꯥꯎꯕꯁꯨ ꯉꯥꯛꯄꯤꯒꯦꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯑꯍꯥꯟꯕꯗ ꯑꯗꯣꯝꯗ ꯑꯩꯈꯣꯏꯅ ꯍꯪꯍꯟꯅꯤꯡꯉꯤ ꯃꯗꯨꯗꯤ ꯑꯗꯣꯝꯗ ꯁꯤꯔꯤꯕ ꯅꯠꯇ꯭ꯔꯒ ꯂꯩꯔꯤꯕ ꯁꯅꯥ ꯑꯗꯨ ꯀꯔꯝꯕ ꯀꯦꯔꯦꯠꯀꯤ ꯁꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯍꯥꯟꯕꯗ ꯍꯪꯍꯟꯅꯤꯡꯉꯤ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯗꯁꯨ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯍꯪꯕꯗ ꯀꯥꯏꯕ ꯂꯩꯇꯦ ꯏꯃꯥ ꯏꯆꯥꯗ ꯏꯃꯥ ꯅꯪꯅ ꯁꯤꯕ ꯁꯅꯥꯗꯨ ꯀꯌꯥꯅꯣ ꯏꯆꯦ ꯅꯪꯅ ꯁꯤꯕ ꯁꯅꯥꯗꯨ ꯀꯌꯥꯅꯣ ꯀꯔꯝꯕ ꯀꯦꯔꯦꯠꯀꯤꯅꯣ ꯍꯪꯕ ꯌꯥꯏ ꯑꯗꯨ ꯑꯅꯝꯕꯅ ꯑꯅꯤꯁꯨꯕꯗ ꯃꯣꯏꯅ ꯍꯥꯏꯔꯛꯀꯗꯕꯁꯦ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯍꯥꯏꯔꯛꯀꯗꯕꯁꯦ ꯑꯅꯝꯕꯅ ꯈꯪꯗꯦꯅꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯅ ꯅꯝꯒꯅꯤ ꯈꯜꯂꯤ ꯑꯗꯨꯒ ꯈꯥꯡꯉꯦꯟꯗ ꯂꯩꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯁꯣꯏꯗꯅ ꯍꯥꯏꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯤ ꯈꯥꯡꯉꯦꯟꯗ ꯂꯩꯈꯤꯕꯅꯤ ꯑꯩꯒꯤ ꯁꯅꯥ ꯑꯁꯤ ꯀꯔꯝꯕ ꯀꯦꯔꯦꯠꯀꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯍꯥꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯏꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯊꯝꯖꯅꯤꯡꯉꯤꯕꯁꯤ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕ ꯈꯥꯡꯉꯦꯟ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯡꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯍꯥꯏꯕ ꯈꯥꯡꯉꯦꯟ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯡꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯥꯎꯅ ꯂꯩ ꯍꯥꯏ ꯀꯥꯟꯗ ꯈꯥꯡꯉꯦꯟꯗ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯁꯅꯥꯗꯨ ꯀꯔꯝꯕ ꯀꯦꯔꯦꯠꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯈꯪꯉꯔꯣꯏꯗꯕꯅꯤ ꯈꯥꯡꯉꯦꯟ ꯍꯥꯏꯅ ꯄꯤꯔꯛꯑꯅꯤ ꯈꯥꯡꯉꯦꯟꯗ ꯂꯨꯄꯥ ꯑꯗꯨ ꯆꯠꯂꯤ ꯂꯨꯄꯥ ꯑꯗꯨ ꯄꯤ ꯍꯥꯏꯕ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨ ꯀꯔꯝꯕ ꯀꯦꯔꯦꯠꯅꯣ ꯍꯥꯏꯗꯤ ꯈꯪꯉꯔꯣꯏ ꯂꯩꯔꯤꯕ ꯀꯁꯇꯃꯔꯗꯨꯅ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯍꯪꯒꯗꯕꯅꯤ ꯁꯅꯥ ꯂꯩꯔꯤꯕ ꯃꯇꯝꯗ ꯌꯣꯜꯂꯤꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯍꯥꯏꯔꯤꯕ ꯁꯣꯞ ꯑꯗꯨꯗ ꯑꯗꯣꯝꯅ ꯍꯪꯒꯗꯕꯅꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯄꯤꯔꯤꯕ ꯈꯥꯡꯉꯦꯟ ꯁꯅꯥ ꯑꯁꯤ ꯏꯕꯦꯝꯃ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯣꯜꯂꯤꯕ ꯁꯅꯥ ꯑꯁꯤ ꯀꯔꯝꯕ ꯀꯦꯔꯦꯠꯀꯤ ꯈꯥꯡꯉꯦꯟꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯍꯪꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯤ 24 ꯀꯦꯔꯦꯠꯀꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯁꯅꯥ ꯑꯁꯤ ꯅꯠꯇ꯭ꯔꯒꯅ 22ꯒꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ 18 ꯀꯦꯔꯦꯠꯀꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯪꯕ ꯃꯊꯧ ꯇꯥꯏ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯗꯣꯝꯗ ꯀꯃꯥꯏꯅ ꯃꯥꯡꯕꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯍꯥꯟꯕꯒꯤ ꯄ꯭ꯔꯥꯏꯁꯇꯤ ꯂꯧꯍꯧꯔꯅꯦꯕ ꯃꯃꯜꯗꯤ ꯂꯧꯍꯧꯔꯅꯦꯕ ꯇꯥꯡꯅ ꯂꯧꯍꯧꯔꯅꯤ ꯑꯗꯣꯝꯗꯒꯤ ꯑꯗꯨꯒ ꯁꯅꯥꯅ ꯀꯔꯝꯕ ꯄꯤꯔꯛꯑꯅꯤ 18 ꯀꯦꯔꯦꯠꯀꯤ ꯄꯤꯔꯛꯑꯅꯦꯕ ꯁꯤꯗꯩ ꯂꯩꯔꯤꯁꯤ ꯕꯥꯔꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ ꯁꯅꯥ ꯕꯥꯔꯅꯤ 18 ꯀꯦꯔꯦꯠꯀꯤ ꯕꯥꯔꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ ꯁꯤ ꯂꯩꯁꯦ 18 ꯀꯦꯔꯦꯠꯀꯤ ꯕꯥꯔꯁꯤ ꯑꯗꯣꯝꯗ ꯄꯤꯁꯜꯂꯛꯑꯅꯦꯕ ꯄꯩꯁꯥꯅ ꯀꯔꯝꯕ ꯂꯧꯍꯧꯔꯅꯤ ꯇꯥꯡꯅ ꯑꯍꯟꯕꯒꯤ ꯈꯥꯡꯉꯦꯟ ꯍꯥꯏꯕ ꯃꯤꯡꯁꯦ ꯂꯧꯍꯧꯔꯅꯦꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯣꯡꯕ 18 ꯀꯦꯔꯦꯠꯀꯤ ꯁꯅꯥꯒꯤ ꯄꯣꯠꯁꯦ ꯑꯗꯣꯝꯗ ꯄꯤꯁꯜꯂꯛꯑꯅꯦꯕ ꯁꯤ ꯕꯥꯔꯗꯩ ꯀꯛꯑ ꯄꯤꯔꯛꯀꯗꯣꯏꯅꯤ ꯃꯣꯏꯅ ꯈꯥꯡꯉꯦꯟꯅꯤ ꯍꯥꯏꯕꯒꯤ ꯃꯤꯡꯊꯣꯟꯁꯤꯗ ꯑꯗꯨꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯈꯦꯠꯅꯕꯁꯦ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯁꯤꯀꯣ ꯑꯗꯣꯝꯗ ꯈꯦꯠꯅꯕ ꯀꯃꯥꯏꯅ ꯃꯥꯡꯒꯦ ꯁꯤꯗꯩꯗ ꯑꯩꯅ ꯇꯥꯛꯆꯒꯦ ꯁꯤ 18 ꯀꯦꯔꯦꯠꯀꯤ ꯕꯥꯔꯅꯤ ꯑꯗꯨꯒ ꯁꯤꯅ 24 ꯀꯦꯔꯦꯠꯀꯤ ꯁꯅꯥꯅꯤ ꯁꯤ 24 ꯀꯦꯔꯦꯠꯀꯤ ꯁꯅꯥꯅꯤ ꯌꯦꯡꯕꯤꯌꯨ ꯈꯨꯗꯝ ꯑꯣꯏꯅ ꯇꯥꯛꯆꯕꯅꯤ ꯈꯪꯅꯕ ꯍꯥꯏꯗꯅ ꯑꯗꯨꯒ ꯃꯁꯤꯅ 22 ꯀꯦꯔꯦꯠꯀꯤ ꯁꯅꯥꯅꯤ ꯁꯤꯗ ꯂꯩꯔꯦ ꯄꯤꯌꯣꯔ ꯒꯣꯜ ꯑꯅ ꯊꯥꯏ ꯁꯤ 22 ꯀꯦꯔꯦꯠꯀꯤ ꯁꯅꯥꯅꯤ ꯁꯤꯗꯁꯨ ꯏꯕꯤꯔꯦ 22 ꯀꯦꯔꯦꯠ ꯑꯅꯀꯣ ꯁꯤꯗ ꯏꯔꯦ ꯁꯅꯥꯁꯤ ꯁꯤꯗ ꯁꯅꯥ ꯉꯥꯛꯇꯅꯤ ꯑꯩꯅ ꯈꯨꯗꯝ ꯑꯣꯏꯅ ꯇꯥꯛꯄꯅꯤ ꯃꯌꯥꯝꯗ ꯃꯁꯤꯗꯩꯗ ꯑꯗꯣꯝꯅ ꯌꯦꯡꯒꯗꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯍꯥꯟꯕꯗ ꯑꯗꯣꯝꯅ ꯌꯦꯡꯒꯗꯕꯁꯤ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯅ ꯐꯖꯅ ꯌꯦꯡꯗ꯭ꯔꯒꯗꯤ ꯐꯖꯅ ꯇꯥꯁꯟꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯈꯪꯉꯣꯏ ꯑꯍꯥꯟꯕ ꯇꯥꯛꯆꯒꯦ 24 ꯀꯦꯔꯦꯠꯇ ꯁꯤꯗ ꯎꯕꯤꯒꯅꯤ 24 ꯀꯦꯔꯦꯠꯇ ꯒ꯭ꯔꯥꯝꯗ ꯑꯩꯈꯣꯏ ꯂꯨꯄꯥ 5,919 ꯄꯤꯔꯦ ꯒ꯭ꯔꯥꯝꯗ 22 ꯀꯦꯔꯦꯠꯇꯅ ꯂꯨꯄꯥ 4,938 ꯄꯤꯔꯦ ꯑꯗꯨꯒ 18 ꯀꯦꯔꯦꯠꯇꯅ ꯂꯨꯄꯥ 4,089 ꯄꯤꯔꯦ ꯁꯤ ꯗꯦꯜꯂꯤꯒꯤ ꯑꯣꯏꯕ ꯔꯦꯠꯅꯤ ꯃꯌꯥꯝꯗ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯖꯕꯅꯤ ꯑꯗ 4 ꯒ꯭ꯔꯥꯝ 8 ꯒ꯭ꯔꯥꯝ 10 ꯒ꯭ꯔꯥꯝ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯌꯣꯜꯂꯦ ꯑꯇꯩ ꯏꯟꯗꯤꯌꯥ ꯃꯐꯝꯗꯁꯨ ꯁꯨꯃꯥꯏꯅ ꯌꯣꯜꯂꯦ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯊꯝꯖꯅꯤꯡꯉꯤꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯗꯣꯝꯅ 24 ꯀꯦꯔꯦꯠꯇ ꯂꯨꯄꯥ 5,919ꯗ ꯂꯩꯕꯁꯦ 22 ꯀꯦꯔꯦꯠꯇꯅ ꯂꯨꯄꯥ 4,998 ꯂꯩꯔꯦ 18 ꯀꯦꯔꯦꯠꯇꯅ ꯂꯨꯄꯥ 4,059 ꯂꯩꯔꯦ ꯑꯗꯨꯒ ꯊꯝꯖꯅꯤꯡꯉꯤꯕꯁꯤ 24ꯒ 22ꯒ ꯈꯦꯠꯅꯕ ꯔꯦꯠꯁꯤ ꯂꯨꯄा 194 ꯈꯦꯠꯅꯩꯌꯦꯕ 24ꯒꯤ ꯖꯒꯥꯗ ꯑꯗꯣꯝꯅ 22 ꯀꯦꯔꯦꯠ ꯄꯤꯁꯜꯂ ꯌꯣꯟꯁꯤꯜꯂꯛ ꯇꯥꯔꯗꯤ ꯑꯗꯣꯝꯅ 194 ꯃꯥꯡꯗꯣꯏꯅꯦ ꯑꯗꯨꯒ 22ꯒ 18 ꯀꯦꯔꯦꯠꯀꯁꯤꯗ 18 ꯀꯦꯔꯦꯠ ꯄꯤꯁꯜꯂꯛꯑꯒꯗꯤ ꯑꯗꯣꯝꯗ 1,963 ꯃꯥꯡꯗꯣꯏꯅꯤ ꯑꯗꯨꯕꯨ ꯈꯥꯡꯉꯦꯟ ꯍꯥꯏꯕꯒꯤ ꯃꯤꯡꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟꯕ ꯄ꯭ꯔꯥꯏꯁꯅꯤ ꯑꯩꯈꯣꯏ ꯈꯥꯡꯉꯦꯟꯅꯤ ꯍꯥꯏꯕꯒꯤ ꯃꯤꯡꯊꯣꯟꯁꯤꯗ 24 ꯀꯦꯔꯦꯠꯀꯤ ꯖꯒꯥꯗ ꯑꯗꯣꯝꯗ 18 ꯀꯦꯔꯦꯠ ꯄꯤꯁꯜꯂꯝ ꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯃꯥꯡꯒꯗꯕ ꯄꯩꯁꯥꯁꯤ ꯀꯌꯥꯅꯣ ꯍꯥꯏꯀꯥꯟꯗ 1,135 ꯃꯥꯡꯉꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ
adom na gram tara lay taragadi adom da kaya mangbaga hekanda gram tara da adom lising amaga chamaga marfum lising amaga chamaga ngakpi gani lising ma chamaga marfu mga mangbasi gram amada mangbasi gram tara da di lising tara mathoi ga chani panyang khai mange adom da tuitar di adom da mange si lupa lising tara mathoi ga chani panyang khai si khangin haibagi ming sida manung sida 18 get piram taragadi sana se tuitar di adom da lupa lising tara mathoi ga chani panyang khai si sana yon bana tra sana karwa tori mi aduna adom da gi samaina hugi be yawgi oithok pasi chauna le aduna ikhoina sana lei matam da keret haiba wahi sida koina sana lei basina adom da mangbagi chang si handagani tawbudabu yoli ba sana yoli ba miyo aduna keret ni haina hekta sida 18 keret sida 24 keret thazalaga adom di yozalakuda adom mangani aduna sana du kadai fo keret senge hairagadi khapaina yengada ka kana akoina computerized oiba machine leiba mathau tai haiba dukan du da haiba sana adu hapsalaga computerized du da yeng matamna computer da yeng matamna sana adu keret oi 24 ni 22 ni 18 ni haibagi keret takpa ngamba aduma computerized machine du leiba darka oi aduma famdai sana du leiba targadi adum mangbagi sangse yamna handagani adagi sana karbar tori myoising du sana leisa matamda 24 ni 18 ni 22 ni heta namaga sana du leiru mata mangani aduna computerized machine na koina madu yeng kanda sana du chumme hair kanda sengeng asai gi keret du chumme hair kanda pot leibi tardi sana karbar to mi su mangwe ade amana kumaina umange haibada matamda sanasi akoina sarure lik oibe ai kudo oibe sarure kayumba achinba madagi sanasi akoina kaithokning matamda kaidore sanasi second oire haidana sana kaibum duda hairiba dukan famliba miyo eduna sanasi paisa handana pirakani second hand haibagi wahidu hairaga adubu madu niyom natte maramdi kaiba satliba customer sinasu hangbigadamni haibigadamni niyom natte maramdi kaino kanda adomna 24 carat laigiba sanadu 24 carat ai oina dum laigani 22 da laigiba sanadu 22 carat oina dum laigani aduga 18 carat laiba sanadu 18 carat dum laigani maramdi sanagi rate si up down tawi maramdi adomna lising manga da laigiba sanasi hojiki matamda lupa lising tara pitaragadi haiba sana adu lising tara do adomna phangadabani lising tara ki tathara piba sungya yade masin niyom natte aduga asagi haiba sana adu keret tu khangba taragadi adomna yetpa yai hoji india da cigarette chali kadobina na engonda lupa adu tara piduno haina yetpa yai maramdi keret ta chatpa taragadi adu khangen haiba wahis dadi adom da keret haiba du sungang khangaroi khangen sta keret kya oino khangdre khangen ni pisalani haiba khangen du 18 gira 22 gira 24 gira khangaroi maduna keret khangma mathau yam tai aduga sana adu keret tu si laire khangabani na paisa du lupa du laire haiba du aduna khangbi gadabani aduna paisa ta matamda aikoina haijaningi si karino haikanda adom na sana du keret tu khang matamda yamna maru eba makhangna kai basa matamda moini yang khayama bachama ma servicing charge lahobudi kaide adu ngasai keret tu lupa tathana second hand highway wahida pibadi langani maramdi adongi sanagi keret tu 24 ni khangi bani na 22 ni khangi 18 ni keret ni khangi bani na paisa tabya de highway ma mangda thamjagi ba lisimnga piram badu tara piram taraga de manga da leigi badu tara yau taraga de hojigi matamda lupa lising tara do fanga da bani mase adomni yet piga da bani adomni yetragadi sana saba sana kaiba konjang ma na adomda sanabiragani sanabadu yadanaba adomna high policy tawdani maramdi atopa india ge maham khudimakta haiba sanagi rate asi ekoina eta tathaba yade masi satpa rate tu da koina sana kaiba yai maduri ki taba yade sigi niyom le adama khana yam thamjaning ba phamana akhoi manipur da sana saba sahi trawwa sore sahi kun sore si fil lai ba haiba mi khar lai adu mami thadi palore hai mi sing adu akhoi sanagi keret ki mata na moi khangamde adu de sana keret ki mata na moi khangda ta gadi customer ran di kumaina khangani haiba wafam asi yamna chauna lai aduna makoina khangdabni na customer su khangaroi aduna sana kai sat matamda ngasai second hand ni haibi mingdu de pesa tar la hore tawudabu lauri ba ma du su nana pori ba sana du karamba keret ki no haiba ma su khangde ba seng harba
ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯃꯦꯆꯤꯟ ꯂꯩꯇꯦ ꯌꯦꯡꯅꯕ ꯑꯗꯨꯒꯤ ꯅꯣꯂꯦꯖ ꯂꯩꯇꯦ ꯃꯉꯣꯟꯗ ꯂꯩꯇꯕꯗꯨꯅ ꯃꯥꯁꯨ ꯀꯩꯅꯣ ꯈꯪꯗꯅ ꯑꯗꯨꯝ ꯃꯥꯡꯉ ꯂꯧꯗꯣꯏꯅꯤ ꯇꯣꯡꯉꯒ ꯂꯧꯗꯣꯏꯅꯤ ꯁꯤ ꯀꯟꯗꯤꯁꯟꯗ ꯂꯩꯔꯦꯕ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯅꯥ ꯁꯥꯕꯁꯤꯡꯅ ꯁꯅꯥꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯖꯕꯅꯤ ꯗꯦꯜꯂꯤꯒꯤ ꯁꯅꯥꯁꯤ ꯌꯥꯝ ꯄꯦꯠꯂꯤ ꯌꯥꯝꯅ ꯊꯣꯠꯂꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯈꯛ ꯁꯤꯖꯤꯟꯅꯩ ꯃꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯀꯥꯟꯗ ꯃꯈꯣꯏꯅ ꯈꯪꯕꯗꯨ ꯌꯧꯗꯕꯒꯤ ꯍꯥꯏꯕꯅꯤ ꯃꯔꯝꯗꯤ 24 ꯀꯦꯔꯦꯠ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯄ꯭ꯌꯨꯔꯤꯇꯤ ꯁꯦꯡꯉꯕ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯁꯅꯥ ꯑꯗꯨ ꯄꯦꯠꯀꯅꯤ ꯊꯣꯠꯀꯅꯤ ꯁꯥꯕ ꯃꯇꯝꯗ ꯑꯗꯣ ꯍꯥꯏꯔꯤꯕ ꯁꯅꯥ ꯑꯗꯨ ꯀ꯭ꯋꯥꯂꯤꯇꯤ ꯐꯠꯇꯕꯒꯤ ꯅꯠꯇꯦ ꯁꯤꯃ ꯁꯅꯥ ꯁꯥꯕ ꯑꯩꯈꯣꯏꯒꯤ ꯁꯅꯥꯒꯤ ꯐꯤꯜ ꯁꯥꯕ ꯐꯤꯜꯗꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯃꯁꯤ ꯈꯪꯖꯟꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯅꯥꯗꯨ ꯁꯦꯡꯉꯤ ꯁꯦꯡꯗꯦ ꯌꯦꯡꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯈꯪꯗꯨꯁꯨ ꯑꯣꯡꯂꯤ ꯃꯩ ꯆꯪꯉ ꯈꯛꯇ ꯌꯦꯡꯒꯦ ꯍꯥꯏꯕ ꯋꯥꯍꯩꯅꯤ ꯃꯩ ꯆꯪꯉ ꯌꯦꯡꯕ ꯃꯇꯝꯗ ꯁꯅꯥꯗꯤ ꯁꯅꯥ ꯑꯗꯨꯝ ꯑꯣꯏꯅꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯗꯤ ꯀꯦꯔꯦꯠ ꯀꯌꯥꯅꯣ ꯍꯥꯏꯕꯗꯤ ꯁꯨꯡꯈꯪ ꯈꯪꯕ ꯉꯝꯃꯣꯏ ꯃꯗꯨ ꯈꯪꯕ ꯉꯝꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯗꯤ ꯀꯝꯄ꯭ꯌꯨꯇꯔꯥꯏꯖ ꯑꯣꯏꯕ ꯃꯦꯆꯤꯟꯗꯨ ꯂꯩꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤꯕ ꯀꯝꯄ꯭ꯌꯨꯇꯔꯥꯏꯖ ꯑꯣꯏꯕ ꯃꯦꯆꯤꯟꯗꯨꯗ ꯌꯦꯡꯀꯥꯟꯗ ꯁꯅꯥꯗꯨꯒꯤ ꯀꯦꯔꯦꯠ ꯑꯗꯨ ꯈꯪꯕ ꯉꯝꯅꯤ ꯑꯗꯨꯅ ꯏꯝꯐꯥꯜꯗ ꯑꯣꯏꯕ ꯌꯥꯏ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯔꯤꯕ ꯁꯅꯥ ꯁꯥꯐꯝ ꯁꯅꯥ ꯌꯣꯜꯂꯤꯕ ꯃꯐꯝꯗ ꯑꯗꯨꯝꯕ ꯀꯝꯄ꯭ꯌꯨꯇꯔꯥꯏꯖ ꯑꯣꯏꯕ ꯃꯦꯆꯤꯟ ꯂꯩꯕ ꯃꯐꯝꯗ ꯁꯅꯥ ꯀꯥꯏꯕ ꯌꯣꯟꯕ ꯇꯧꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯀꯦꯔꯦꯠ ꯑꯁꯦꯡꯕ ꯈꯪꯕ ꯉꯝꯕꯗ ꯅꯠꯇꯅ ꯑꯗꯣꯝꯒꯤ ꯄꯩꯁꯥꯒꯤ ꯃꯃꯜꯗꯨꯁꯨ ꯁꯅꯥꯗꯨꯒꯤ ꯚꯦꯂꯨꯗꯨ ꯆꯞ ꯆꯥꯅ ꯐꯪꯒꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯍꯥꯏꯔꯤꯕ ꯉꯁꯥꯏ ꯈꯪꯉꯦꯟ ꯍꯥꯏꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯔꯒ ꯂꯩꯕ ꯀꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯗ ꯁꯅꯥꯒꯤ ꯃꯃꯜꯁꯨ ꯇꯥꯊꯅ ꯐꯪꯒꯅꯤ ꯑꯗꯨꯒ ꯁꯅꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯨ 24ꯒꯤ ꯖꯒꯥꯗ 18K ꯄꯤꯁꯤꯜꯂꯛꯄ ꯌꯥꯏ ꯁꯨꯃꯥꯏꯅ ꯑꯗꯣꯝꯅ ꯃꯥꯡꯖꯕ ꯌꯥꯕ ꯑꯣꯏꯊꯣꯛꯄ ꯂꯩ ꯑꯗꯨꯒ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯑꯗꯣꯝꯅ ꯊꯝꯖꯅꯤꯡꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯀꯦꯔꯦꯠ ꯑꯅ ꯄꯟꯈꯔꯦ ꯀꯦꯔꯦꯠꯁꯤꯗ ꯑꯗꯣꯝꯅ ꯎꯕꯤꯒꯅꯤ ꯁꯤꯗ ꯀꯦꯅ ꯍꯧꯕ ꯀꯦꯔꯦꯠ ꯍꯥꯏꯕ ꯑꯃ ꯂꯩ ꯁꯤꯅ ꯀꯦꯒꯤ ꯁꯤꯝꯕꯣꯜꯅꯤ ꯁꯤꯅ ꯍꯧꯕ ꯀꯦꯔꯦꯠ ꯍꯥꯏꯕ ꯑꯃ ꯂꯩ ꯁꯤꯁꯨ ꯁꯤꯝꯕꯣꯜꯅꯤ ꯁꯤ ꯇꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯔꯇꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯂꯩ ꯀꯦꯔꯦꯠꯀ ꯔꯇꯤꯁꯤꯒ ꯀꯔꯤ ꯈꯦꯠꯅꯕꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯁꯤ ꯑꯩꯈꯣꯏ ꯅꯨꯡ ꯑꯣꯟꯅꯕꯗ ꯁꯤꯖꯤꯟꯅꯕꯒꯤ ꯄꯣꯠꯅꯤ ꯔꯇꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯑꯩꯈꯣꯏꯒꯤ ꯁꯪꯁꯀ꯭ꯔꯤꯠ ꯂꯣꯟꯗꯒꯤ ꯂꯥꯛꯄꯅꯤ ꯌꯥꯝ ꯑꯔꯤꯕ ꯂꯣꯟꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯔꯇꯤ ꯑꯁꯤ ꯑꯩꯈꯣꯏ ꯄꯥꯝꯕꯤ ꯑꯃꯈꯛꯀꯤ ꯃꯔꯨꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤꯅ ꯑꯔꯨꯝꯕ ꯑꯌꯥꯡꯗꯨ ꯑꯣꯟꯅꯤꯡꯉꯥꯏ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯝꯕ ꯋꯥꯍꯩꯅꯤ ꯑꯗꯨ ꯀꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯀꯦꯔꯦꯠ ꯍꯥꯏꯁꯤꯅ ꯁꯅꯥꯗ ꯁꯤꯖꯤꯟꯅꯕ ꯋꯥꯍꯩꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯑꯇꯣꯞꯄ ꯁꯅꯥꯒꯤ ꯌꯣꯜꯂꯤꯕ ꯑꯆꯧ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔ ꯑꯩꯈꯣꯏ ꯁꯣꯞꯅꯁꯨ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯁꯤꯇꯤ ꯍꯥꯏꯅ ꯏꯔꯝꯕ ꯑꯗꯨꯝ ꯊꯦꯡꯅꯒꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯧꯖꯤꯛ ꯃꯃꯥꯡ ꯊꯝꯖꯈꯤꯕ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯁꯤꯇꯤ ꯍꯥꯏꯅ ꯎꯔꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯅ ꯃꯌꯥꯝꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯁꯅꯥ ꯂꯩ ꯃꯇꯝꯗ ꯑꯗꯣꯝꯅ ꯂꯩꯔꯤꯕ ꯁꯅꯥ ꯑꯗꯨ ꯈꯪꯉꯦꯟꯗ ꯂꯩ ꯃꯇꯝꯗ ꯀꯔꯝꯕ ꯀꯦꯔꯦꯠꯅꯣ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯃꯗꯨ ꯈꯪꯕ ꯃꯇꯝꯗ ꯁꯅꯥꯒꯤ ꯀꯩꯅꯣꯁꯤ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯗꯤ ꯒ꯭ꯔꯥꯝ ꯇꯔꯥꯅ ꯇꯣꯂꯥ ꯑꯃ ꯑꯣꯏ ꯇꯣꯂꯥ ꯑꯃꯗꯨ ꯑꯁꯦꯡꯕꯒꯤꯗꯤ ꯒ꯭ꯔꯥꯝ 10 ꯈꯛꯇ ꯑꯣꯏꯐꯝ ꯊꯣꯛꯇꯕꯅꯤ ꯃꯔꯝꯗꯤ ꯇꯣꯂꯥ ꯍꯥꯏꯕꯁꯤ ꯆꯥꯎꯔꯥꯛꯅ ꯒ꯭ꯔꯥꯝ 11ꯒ ꯁꯝ ꯄꯣꯏꯟ 63ꯅ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕ ꯀꯩꯅꯣꯁꯤ ꯇꯣꯂꯥ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯑꯁꯦꯡꯕꯩꯗꯤ ꯒ꯭ꯔꯥꯝ 10 ꯈꯛꯇꯅ ꯑꯣꯏꯐꯝ ꯊꯣꯛꯇꯦ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯗꯗꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯥꯝ 10ꯁꯤꯅ ꯑꯣꯏ ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯊꯤꯒꯠꯄꯗ ꯑꯃꯗꯤ ꯈꯟꯅꯕꯗ ꯅꯩꯅꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯊꯝꯕ ꯌꯥꯏ ꯑꯗ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯁꯅꯥ ꯂꯩꯔꯤꯕ ꯌꯣꯜꯂꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯁꯅꯥꯁꯤ ꯀꯃꯥꯏꯅ ꯃꯥꯡꯕ ꯌꯥꯕꯒꯦ ꯀꯃꯥꯏꯅ ꯁꯅꯥ ꯑꯗꯣꯝꯗꯒꯤ ꯈꯞꯈꯤꯕ ꯌꯥꯕꯒꯦ ꯍꯨꯔꯥꯟꯈꯤꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯃꯇꯥꯡꯗ ꯈꯟꯅꯅꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯦꯝꯖꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯇꯧꯔꯦ ꯍꯥꯏꯖꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯥꯡꯅꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯇꯧꯗꯦ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯍꯥꯏꯕꯁꯦ ꯇꯣꯡꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯇꯣꯡꯅꯕ ꯍꯣꯠꯅꯕꯗ ꯀꯁꯇꯃꯔꯗ ꯈꯪꯗ꯭ꯔꯕꯅꯤ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯑꯔꯥꯟꯕ ꯄꯣꯠ ꯄꯤꯁꯟꯕ ꯄꯩꯁꯥꯅ ꯆꯞ ꯆꯥꯅ ꯂꯧꯍꯧꯕꯤꯕ ꯇꯧꯕ ꯊꯦꯡꯅꯩ ꯃꯁꯤ ꯑꯩꯈꯣꯏꯗ ꯊꯦꯡꯅꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤꯗ ꯑꯩꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯅ ꯁꯦꯝꯖꯕꯅꯤ ꯑꯗꯨꯒ ꯃꯤꯌꯥꯝꯗ ꯍꯥꯏꯔꯤꯕ ꯑꯦꯋꯥꯔꯅꯦꯁ ꯍꯥꯏꯕ ꯇꯥꯔꯦ ꯈꯤꯇꯪ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯅꯕ ꯋꯥꯈꯜꯂꯣꯟꯗ ꯊꯝꯖꯕꯅꯤ ꯃꯁꯤꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯥꯏꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ